Praise the Lord. Mian punamapu nasi yai fawan mi nasida amukka hana taram oksari hojikti ekoi Ishorgi wahai tamina bagi matam adu yore aduna ekoi puning sangna koi tamina si koi yare di koi nosu koi tomina si yamna marui ba wahai singi aduna koi koi matam su yamna yare di sang lodana ba ayona jage aduna ekoi hojikti Ishorgi wahai tamina ba ekoi puning tamina si ngasi aina thamjaba ngasi akoi topic haitai adudi kaino haiba matamda nahakki maipakpa du Ishorgi waheida lei haiba asigi topic se aina thamjabani aduna ngasi ekoi punsida awana kya ngasi ekoi miyobi punsida mayok nei aduna adu khakta natana langtaknaba kya amana ekoi se Yomsille haraga ing tavalitana ngasi ekoi hingeba aduna ngasi aina masida haijening bududi aikoina madugum laba problem samasya kya sina ekoi thakta leibagi maramna aikoida nungaiba harau dugi mahutta asa leitaba madugum lo phibama du thokpani amen aduna isnau singda aina haijening bududi asigum laba mayam ngasi aikoina thengnaba sida Aikogi punsida asa uraktaba aikogi punsida henna afaba numising ubagi mahuta nongmagi awaba samamnaba charangnaba kaya aikoida thengnaba thoklaibising ase aina ihana amada haijening badudi kaina matamda aikoida Ishorgi aikoina Ishorgi wahai aikoida leitabadagi punamakse tholakpani haibasini Ishorgi wahaido aikoida tattana leihanbasi mathautai Ishorgi waheida leiba matamda aikoida yamna maipakpa aikoida thokaningdaba thodokto aikoida thoi top Ishorgi ba afaba mayam singado aikogi punsidagi uba horakani haitaiba ko Ishorgi waheina haibiba ma lei akoi Romans chapter 8 ki verse 6 ta kayaba matamda maramdi hakchangi apamba khanbadu sibani adugu thawaigi maramda khanbadu hingba amasung ingthabani hai ko sigai se hakchangi apamba khanbadu sibani adu thawaigi maramda khanbadu hingbani amasung ingthabani hai amen aduna Ishorgi wahisina haibagi matungina aikoine hingba matamda myam punging singa taminasi ngasi aikoine hingba matamda sarangnaba punging waba asawba madi adugum laba kokpiba ngamdaba kaya sinaduna aikogi punsida leiba taragadi ngasi aikoi taibang panbagi oiba duda leiriba haiba problem sing ngakpiba kokpiba ngamdaba charangnaba adugum asawbana thallaga aikogi punsido ngasi hingba taragadi aina haijening bududi snau sing ngasi taibang panbagi oiba hakchangi apam duda aikoi leiri madugi result di asibne haibasini haibadi fruitful oiba jamna mahai jamado kaidun lakpa yaroi haibasini adubu Haiba yamna mahayan ba punsi adudi thawaigi oiba adu khaktadagi lai madudi kaino hai matamda hingba amasung ingthaba adugi punsi do mahai oina aikoina thawaigi aningbada leiba matamda lai haibasini aduna aikoi thajakraba Jesus Christ da leikraba aikoi se aikoina khangminaba jawdudi mapong phabado aikoi already aikoi da leikrabani anishuwa Peter gi amagi ohumda haibagi matungina aduna thajaba aikogi punsi ase Ishorna asugi matik aikoina khangi bor pina bikre Jesus Christ gi mapandagi adoiba taragasu aikoina numit nungti khudingi haibi Ishorgi bor ase aikoina enjoy taunanabagi damaktadi aikoi Christ gi waduda Christ gi wahai aduda aikoi leiba ma changi haibisni snowsing aduna Ishorgi wahai da leiba haibase Christ gi wadi tataduna aikoina leiba haibase aikoi kari ai ni maduda leiba matamda aikogi punsi se harau nungaiba apen baduna numit khudingi pik thanga noma khangate ko nungtigi madugi harau ba nungaiba duna pik thalaga nang hingani amen joho phibam da nang leisenu awaba ke am nang ina thata tasunu nang harau ba nungaiba ingthabuduna thangani amen aduna Ishorgi wahaina ke aiba matamda sumaina hai mahakki nungai jabadi Mapuibungogi well jathamdani mahaki well jathamda mahakna ahin nungthil naidana wakhal tawi
mahakki sing khong mapanda thaba upal amagumani upal asidi matam sana mahiyali masigi manasu khui thaba leite mahangna tawbu khudingmakta mahiyale amen Ishorgi waheida leiriba Kristagi waduda lubliba mahak adudi ising mapalda hawba upal gumna oye akoigi manakta so upukhim leiroko akoigi thonganda haitai aduga akoibada horiba upambi singdo yamna kayani mong dan hawba haitai yamna managa do sangtrik sangdana ko jengda jam phajaba haitai ising mapalda hawba ising mapalda thawu upal oibagi maramna madugumna nang aigi punsi se chokthaba hanthaba mang takpa adugumlaba amata leiroi Ishorgi waheida leiba matamdadi yamna takat takat tekpa yamna fresh oiba adugumlaba chokthaba leiroi daba pangal kanba misakado matik leiba misakado Ishorgi bor aduna thalaga madugumna ngasai Ishorgi bor haibasi adugumma mayam singduni aduna thalaga ekoi punsi se yamna punsi sangna hingba punsi oiganeba adusu karama punsi haiba matamda amuka hairi good success hai Pro maipakpa apaba maipakpa do nasi Ishorgi waheida ikuna leiba matamda lai haibasini isnausing adu isnausing ngasi ai Ishorgi waheigi maruiba adugi matangda point kak aina thorang tawjai ahanbadu ai hamjage ahanbadu di kaino haiba matamda Ishorgi waheida ikuna leiba matamda aikoi kaitongnungda khudi thira roi haibasini amen hallelujah ado thajaba amagi punsida khwaidagi maruriba khwaidagi mathau tarisi kainai matamda Ishorgi waheigi matungina hingbasini amen aduna Ishorgi wahei yaudaba taragadi mak phana jamna phajaba akoigi mong taba adugumlaba church ta kaboisano natraga mase kyam yamna chahi kyadagi Christian oirakpa misak amasu oisanu haijaningi snausing Ishorgi waheida bu hek leitaba taragadi ma soidana yam toina ma se khudi thigani yam toina khudi thiba khudong thiba tane ba ma se Ishorgi waheida leita taragadi aduna kainai matamda akoina amammada chapa matamda tor jaudragadi khudi thiba tabani soidana dudi mahusana masana tabani ba badugumna Ishorgi wahei se bible nai torchlight gumne amen aikoi bu mangal piba aikoi gi thangadaba khongthang do oi siga sumaina thangadi kudong thiroi sumaina thang taragadi ai fattaba da nation mayaba ai tusan mayaba mayama ai onthaki mayaba mayama ai gi punsida lakadaba khudimakto punsida aikoi punsida maithiba yaba punsida ne lekha taba yaba phibam khudingmaktu dagi ngasai Ishorgi wahei sigi mapana aikoi se akoi kaini aikoi adugumba sing ado kaidungda aikoi nangloi doribni haba amen aduna Ishorgi wahei na hai kai matamda sumaina hai Nahakki wadi aigi khongi thaumaini hai amen Nahakki wadi aigi khongi thaumaini aigi lambi gi mangalni haina aikoi Psalm 119 gi 105 ta iduna lei aduna Ishorgi waheida aikoi matam spend tauringai Ishorgi waheida aikoina ngasai leiringai ke ani aikoi mangal da khong thanglibani aikoi kaidonungda aikoi chamamnaroi kaidonungda aikoi khudi thiroi habisni snausing amen adu Jesu Christ na kai hai matamda aidi taibang panbagi mangal ni hai aduna aigi tungiliba mahagado amammada chaloroi amasung mahakti hingbagi mangal do phangjagani haina John chapter 8 ki verse 12 ta iduna leibi snausing aduna ngasi adugum laba ngasi Christ gi tung iliba Ishorgi waheida leiba misak adudi kaidonungda amammada chaloroi ma khudi thiba taru mi kayamna awaba tarsu mi kayamna khudi thiba mi kayamna mang takpa mi kayamna asiana thopa targasu nang aidi sep oigani ba nang aidi adugum laba khudong thiba amata yauduna hey kino ne mi khuding maksina awaba tanari mukhoigi mung manungse masidi yamna nada yetna masidi asoingam yauduna moigi mung manungsidi harauna leihe hebdo madugi pot paudo nang taw phangane amen masini isnausing Ishorgi bora base madugum lam bora do ibungo mahaki mangal oriba Jesugi wahei asida leiba ko Jesugi wahei da leiringai aikoi kaidonungda khudi thiroi isnausing amen ani siba point ina thamjani mududi aikhoina ngasi Ishorgi wahei da dhyan tawbada aikhoina dhyan tawjaba matamda aikhoise mai pakpa oiri haita
Ishorgi waheida aikoina meditate tawba matamda aikoise Ishorgi waheigi mapana aikoise maipakpa oirakpa punsi do maipakpa punsi oire hai taiba akoi amtang jengminasi mafam amada sumaina hai Joshua pandup amagi pada nipanda sumaina hai aduga nahakna wain zathangi lairi asi tattana pagadabani madude iriba pomnamak adugi matungina cheksinna ngangnanaba nahangna ahing nungtil chuppa madugi maramda wakhal tawgadabani adoyabadi nahaki punsida chaukhatpa amasung mai pakpa oigani hai amen aduna aikoina sorgi wahai sida punging thamba ahing nungtil ani makta aikoina magi wahai du da leiba matamdadi soidana mai pakane bese ishor mangna wasak lebis nausin hariba wahai se hariba ishorgi mai chau adugumba Joshua da madumaina tau haiba asigi yathang se ishorna pibiramani haitai doiba taragadi kay adugumna ishorgi wahai da ahing nungtil naidana leijaba matamda kay hai adugumlaba mishagado magi punsida saukhatpa amasung mai pakpa oigani ana hai bisnausin amen aduna ina haijani mududi hujik yong ishorna Joshua da hairam basidi nang ahing nungtil ishorgi wahai da leiba matamda ngasi adumaina wahai da lei taragadi mai pakane hairam mise haiba Joshua dudi ariba wallet no matamda new old covenant gi matamda leiramani ngasi Bible da covenant myam lei adugi manungda khwaidagi maru ise old covenant ama new covenant ama old covenant haisna Jesus Christ na lakti mamang new covenant haisna Jesus Christ na laaba Yesu gi ita bi raba matungda semba anauba ishona sembi ba anau wallet na buduni adugi mamang da hairam ba wahini adugi wahai du phawa meditate to matamda asigi matik mai pakpa oigani haina haibani adugum laba wahai du dalai matamda adubu dugi matamdu da hairam ba wahai oibanina ngasi akoi anaubu walib na bada laikhraba ikoina maduda hairo bor mayam sing do maduda hairo blessing do matau karamna phangba yagadage haibisni amen masi akoina khang mathau tai masida aina haijani mududi aikoina every Bible ki scripture sorry wahai singje paba khudingda aikoina khangba yabadudi ishorgi Jesus Christ ki finished work magi loivi khaba thabak adugi through the haitai through the ishorgi wahai se aikoina wahan to khan tokpa aikoina jengba uba mathau ta bai tai cross ki finished work adugi mapan madugi through the ishorgi wahai se aikoina understand to ba mathau ta haitai hujik se aduna kayrema tamda asuki matik covenant ani se yam thine khene hujik aikoi jisuda loibi khiba adugam laba thabak aduda yumpham sidi masidi ishorgi thaujal adu khakta da yumpham oiba walep na bani haitai ishorgi adugam laba thaujal adu khakta da yumpham oiba adugi yumpham da aikoi lenghan ba yade aikoi na Bible pa matamda pangpa da pa ba ya bana tiu aikoi ki foundation se Jesus ki finish work to oidoi ne Jesus ki loivi khiba thabak to maduna aikoi ki foundation oidoi madugi foundation do lenghan ba yade a sonda ma hai du nati adu khang nai koi pa ba mathau tai aduna isnau sing aina haijening bududi ngasi Jesus da laikhraba aikoi di ke aikoi se ngasi Bible na kai matam da aikoi well za thangi makha pondre hai thaujal gi makha pole hai amen aduna anuba walep na bada laikhraba aikoina haiba bor sing ase karmaina phangada ge hai taragadi haiba law se taseng na haragadi masigi law se phangana ba aina ihanam da haijening ba amana law se piyo matam da anuba walep na ba se iramdriba Bible ki New Testament se iramdri ai dai hojiki haiba law se piyo matam da aduni ko aduna aina ngasi isnau sing haijening mududi yamna secret oiba athupa mai pakadaba adugum laba adudi karino haiba matamda ngasi aikoina meditate to matamda Jesus ki finish work ado aikoina meditate to matamda aikoi mai pakpala ani ngasi ti Jesus ki adugum laba Jesus da aikoi meditate to matamda Jesus ki fazaba Jesus ki nungsiba
मागी लोइबिखिबा थबक अदुदा अखोइना ध्यान तौजो मतमदा ngasidi Ishorgi adugumlaba success maipakpado अखोइदा लानी आमेन अरिबो वालेनो मतमदा अदुगुमलबा लो अदुदा मेडिटेट तौ मतमदा असुगमतिक माइपाकपा लाकपा तारगदी जीसुदा अनबु वालेनबा फंख्रबा अखोइददी असुगमतिक ईश्वरगी बोर्न पाथगनी आइताय अखोइगी पुंसीदा आमेन हालेलुया बोर्न पाथगदबा अदुगुमल पुंसीदो अखोइना ओइगनी ख्रिस्टगी वा अदुदा अखोइना मेडिटेट तौ मतमदा ध्यान तौजो मतमदा आमेन अखोइ मेडिटेट की मतंग से कहीं कितंग हाइजेनिंग मामना मेडिटेट आइबसे कइनो मेडिटेट आइबसे अकोइना मयाम खंगमनी अकोइ मिट ना गु शिलगा खुद का से कनो तौदना खोंग्राइ गा चंगन ध्यान थोगी मो अदु नते हुजी बाइबल की मेडिटेट से करिनो हाइबसे कितंग हाइजरके अकोइ तसेंग बाइबल की मेडिटेट से अकोइ वखल खल्लगा वखन सिना अकोइ साजेन तौबसु नते वखन जे खल्लगा निंगसंगा साजेन तौबा अदुगुम मे दुसु नते ध्यान तौबा हाइबसे अकोइना अखंगई सिंह हाइबगी पास्टर सिंह हाइबगी मतुंगिना हिब्रूदा सिगी मेडिटेट हाइब वाइसे हगा ना हाइ हिब्रूदा अदुना मदुगी अर्थदि कइनो हाइ मतमदा अखोइगी नाहेबा अदुदि मुरुम मुरुम सोनबा तुमिन्ना वांगांबा असिबु मेडिटेट हाइना हाइबको अदुना यमु अखोइना वाखन्ना खनबदोंदे चिनचिना मुरुम मुरुम सोनबा तपना ngang नाहेबा अदुगुमलबा अदुनी मेडिटेट हाइसे जोशुआदा ईश्वरगी वाहिना ईश्वर पीबा लोदुसु कइनो हाइबा मतमदा नहांगना वेल जाथंगी लाइगसे तत्तना पागदबने हाइबदी नंग खल्लु अना हाइदे नंगी चिन सिनो हाइ सिगाइसे नंगी चिनदगी ईश्वरगी वाहिदु लापथोकनु हाइरिने को चिनदगी ईश्वरगी वाहिदु लापथोकनु हाइमी नंगी वाखनदगी लापथोकनु हाइदे नंगी चिनदगी लापथोकनु हाइ आमेन अदुना कोइना ngang मतमदसु बाइबलना कयाय रोमियो चैप्टर 10 की वर्स 17 कयाय मतमदा ताबदे ख्रिस्टगी वादो ताबदगी थाजब लये अदुना अकोइना ngang मतमदा इगी नाकोंगा तागनी अदु अकोइदा थाजबदो अकोइदा हेंगलकनी आमेन फेथ से अकोइदा लाकनी हाइदे अदुना दु लैरे अदु आइना हाइजनिंगबदुदी ngasi अकोइना मेडिटेशन हाइबसे ngasi अकोइना ईश्वरगी वाहिदो मुरुम सोनबा तमना ngang अदुबुनी मेडिटेट हाइरिसे चिन्ना नांगथोकपदुनेबा हाइरिसे अदुना से हाइरगा केनो मेडिटेट हाइसे अदुम हंजन ईश्वरगी वाहिदो तुम हाइदुना अदुम लेगद्रने हाइना वाहंसु हंगिंगबो फॉरम बये अदुबो आइना हाइजनिंगबुदी फिबमगी मतमगी मतुंगिना कुदम ओइना अखोइदा अनाबा लाको मतमदा जेसुदा फुगिबा जेफमना आई फखरे आई अनाब फखरे हाइबदो मदुगुमना हाइगदोरबनी मेडिटेशन हाइबसे आइगी फिबमगी कंडीशनगी मतुंगिना आइना ईश्वरगी वाहिसे मेडिटेट तौदोरबनी ngang-थोकदोरबनी आमेन अदुना ईश्वरगी वाहिसे अखोइना अहिंग नुंथिल अनिमक्ता ngasi अखोइना ईश्वरगी वाहिसे मेडिटेट तौ मतमदा बाइबलना हाइ अदुगुम्बा महाग अदुदी महागी पुंसीदा सौखटपा अमसुंग माइपाकपा ओइरगनी माइपाकपा लाकनी हैना जोशुआ पदुम अमगी पदनी पाना हाइरे इस्नौसिंग अदुनी इस्नौसिंग माइपाकपा पुंसी हाइबसिदी क्रॉसता लोइबिखिबा अदुगुम्बा ख्रिस्टगी थबक अदुगी अदुगुम्बा ख्रिस्टगी मपान नाइदबा थौजाल अदुगी हौजाल अदुदा अखोइना ध्यान तौजो मतमदा हाइबा अदुगुम्लबा माइपाकपा पुंसी से लाई हेबसे आइना थमजलिनी अनिसुबा पॉइंट को अदुगा अमु मखातना कोइ तामिनसी अहुम सुबा पॉइंट सिदी अखोइ ईश्वरगी वाहिना नुमित नुंती खुदिंगी सामथोकचबा मथौ ताय इस्नौसिंग अदुना अखोइ अमतंग जिंगमिनसी स्क्रिप्चर अमता आई हाजरके एफिसा पंदुक मंगागी पद कुंतरु सुमाइना हाय मसी महागना वाहिगी मपाना ईश्वरना महागना वाहिगी मपाना इसिंगना सामथोक्तुना चर्चपु असेंगबा ओहेननबा अमसुंग सेंगदोकननबनी हना हाय यमो इस्नौसिंग हारिबा ईश्वरगी वाहिना हारिबसे ईश्वरगी वाहिसे मसिदगी उ फंगबसे इसिंगुमने हाय को ईश्वरगी वाहिसे इसिंगुमने इसिंगना कैदोय इसिंगना कैगे तौबा याय मरुइबा मना इसिंगना अमोटपा चामथोकपा याय को इसिंगना अमोटपा कैकासे अखोइ चामथोकपा याय
ayuk khudingi aikoi numit khudingi Ishorgi wahisina aikoi wakhal aikoi pungning wakhal aikoi hakchang aikoi amotbu wakhal mayam singse aikoi sengdaba mieng naeng adumna wakhalon mayam singse aikoi submission leitaba nolukpa leitaba mayam singse aikoi numit khudingi aikoi Ishorgi isingum lo wahisina sam thokchaba mathau tai sinausin amen aduna yemo papna Yeshugi ina samtui aikoi amotba wakhalon mayam singsina sengdaba wakhan phattaba wakhal mayam singasina mieng naeng chumdaba warau kon ngakpi bangamdaba mayam singasina Ishorgi wahaina asengba isingum laba Ishorgi wahayasina samtui hai taiba amen aduna asengba isingna aikoi numit nukti khudingi samthokchasi sinausin masi chamthoktragadi aikoi yam namthiba amotba oirakani aduna masi chamthokku matamda taseng hairadi adugum labang si Kristagi matik mangalo nangi punsidagi urakani namthiba mi amagi manakta mi kanasu phamningoi kanasu tamjeringai amta mangondagi phangoi adugum na ngasi Ishorgi wahisina numin nukti khudingi chamthokchariba misal adugi punsidadi Bible na haibado maipakpa oigani amen success maipakpa do lae aduna maithige maipakke haibado nangi choice oiris nausing Ishorgi wahi meditate Kristagi waduda ai pamde hai taradu nang punsi soidana maithigani nausing taseng namak nang maithigani adu Ishorgi wahi da nangna aheng nung thilani makta nang meditate toba taragadi nang soidana maipakani amen basini sam samada maipakpa maithidaba haibase ngasi aikhoigi choice ni Ishorgi wahi da leiba leitabagi makha pole haibasini aduna ngasi kaimatamda aikoi numit khudingi aikoi Ishorgi adugum laba asengba ising oiriba Ishorgi wahisina aikoi numit khudingi aikoi chamthoksi masi kawba sunga yagi sinausing aduna thajaba singi punsida aikoi numit nungti khudingi aikoi papki mathakta panana bai te ko numit nungti khudingi aikoi na papki mathakta laina laithuki mathakta aikoi na lai phattabagi mathakta aikoi na pananabagi damakta amasung aikoi na ngasi ningkha tamna hinganabagi damakta ngasi Ishorgi wahaisi asaki matik leiba khulai amani haite aikoi gi damakta matik leiba khulai amani Bible na kay hayo matamda Ishorgi wahaisi kay kadai una matik lei pangal le hayo matamda maya ani pan da kabak thangdagi hina thawye Ishorgi wahaisi na ngang thokpa lau thokpa matamda cheloidaba pharoidaba healing thoidaba anawa pharoidaba samasya problem koidaba mata leiti sinausing Ishorgi wahaisi maya ani pan da kabak thangdagi hena thawye da ekoi Hebrews chapter 4 gi verse 12 ta iduna lei aduna kay matamda Ishorgi wahaigi mapana aikhogi punsida oithokta bagresu leiti magi wahaigi mapana khudingmak oithoi haibasini Nahakki punsida oiheningba khudingmak to ngasi Ishorgi wahaigi mapana punama oithokani haibasini sinausing mase koi thamoida marata hansi wahaise marata hansi ekoi aduna ekoi numit nungti khudingi aikoina Ishorgi marang kairaba borsing ase masina thallaga harau tayam aikoina leiba pamasing amtam khuthang piune harau tayam nei Ishorgi borna thallaga leiba pamase thanga tabu sing ne pamdo male ado hoi nuai jam aduna mi khudimok loi pame ba khuthang kano akoi gi harau na blessing na thallaga borna thallaga leibse koi khudimok loi pame ba ado madugi borsing ado aikoina patal chamu rosu phangoi America se rosu phangoi aduna akoina phangduri se kadai da phangna hebsi Ishorgi wahina kay matamda sumaina hai aina nahakki wada harauzai aina nahakki waheida harauzai mulakpa lanthum yamna phangmada mi amana haraubugumna asengba harauba ngahaki oibaduna te asengba lomba naidana haraugadaba yamna long lasting oiba adugumleba haraubado Ishorgi wahisida leyo amen
ꯑꯗꯨꯒꯨꯝꯂꯕ ꯅꯤꯡꯊꯧ ꯑꯃꯅ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟꯗꯥꯔꯕ ꯃꯇꯨꯡꯗ ꯂꯥꯟꯗꯣ ꯉꯝꯃꯛꯄꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯟ ꯊꯨꯝ ꯂꯩꯔꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯄꯨꯝꯅꯃꯛꯇꯣ ꯈꯣꯛꯄꯒ ꯍꯔꯥꯎꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯔꯛꯄ ꯂꯟ ꯊꯨꯝ ꯐꯪꯉꯛꯄ ꯃꯇꯝꯗ ꯍꯔꯥꯎꯕꯗꯨꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯉꯝꯗꯕ ꯍꯔꯥꯎꯕ ꯏꯪꯊꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯐꯪꯉꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯦꯟ ꯃꯁꯤ ꯁꯥꯝ 119 verse 162ꯗ ꯑꯩꯈꯣꯏꯅ ꯄꯥꯔꯒꯗꯤ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯩ ꯑꯩꯈꯣꯏ ꯏꯁꯤꯡꯒꯨꯝꯂꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯥꯝꯊꯣꯛꯆꯕ ꯃꯊꯧ ꯇꯥꯏ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯀꯔꯤ ꯍꯥꯏꯅꯤ ꯏꯁꯣꯔꯅ ꯄꯥꯝꯕꯁꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯕꯣꯔ ꯐꯪꯕꯁꯦ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯕꯣꯔ ꯐꯪꯕꯁꯦ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯙ꯭ꯌꯥꯟ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯃꯦꯗꯤꯇꯦꯠ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯕꯣꯔꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯝꯇꯪ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯆꯔꯥꯡꯅꯕ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯅꯣꯡꯃꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯁꯥ ꯂꯩꯇꯕ ꯐꯤꯕꯝꯗꯣ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯥ ꯂꯩꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕꯗꯨꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯃꯥꯏꯊꯤꯒꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗꯨ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗꯨꯗꯤ ꯍꯤꯡꯕꯅꯤ ꯑꯃꯁꯨꯡ ꯏꯪꯊꯕꯅꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯃꯦꯟ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯕꯣꯔ ꯃꯄꯨꯡ ꯐꯥꯅ ꯐꯪꯖꯈ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯔꯣꯏꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯐꯝ ꯊꯣꯛꯇꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯅ ꯋꯥꯒꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯅꯗꯤ ꯑꯩꯈꯣꯏꯅ ꯕꯣꯔ ꯐꯪꯖꯕꯗꯣ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯇꯝ ꯉꯁꯤꯗꯒꯤꯗꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗꯒꯤꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯃꯉꯣꯟꯗ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯔꯁꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯄꯤꯁꯤꯟꯃꯤꯟꯅꯔꯁꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯑꯗꯨꯒꯨꯝꯂꯕ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯃꯥꯏꯊꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯇꯣꯏꯁꯦ ꯀꯩꯗꯧꯅ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯀꯝꯄꯥꯁꯒꯨꯝꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯡꯐꯝ ꯊꯣꯛꯇꯕ ꯈꯣꯡ ꯊꯥꯡꯉꯒ ꯑꯩꯈꯣꯏꯗ ꯅꯪꯉꯣꯏꯗꯕ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯗꯨꯗꯒꯤ ꯆꯨꯝꯊꯣꯛꯄꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯑꯩꯒꯤ ꯈꯣꯡꯒꯤ ꯊꯥꯎꯃꯩ ꯑꯃꯁꯨꯡ ꯂꯝꯕꯤꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏ ꯑꯃꯦꯟ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯃꯁꯤꯕꯨ ꯄꯥꯏꯔꯤꯕ ꯃꯁꯤꯗꯕꯨ ꯂꯩꯈ꯭ꯔꯕ ꯃꯥ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯔꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯄꯤꯛ ꯊꯟꯒꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯇꯁꯦꯡꯅ ꯃꯤ ꯄꯨꯝꯅꯃꯛꯇꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤꯗꯨ ꯑꯣꯏꯒꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯦ ꯑꯃꯦꯟ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯄꯥꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯦꯗꯤꯇꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯦꯗꯤꯇꯦꯠ ꯇꯧꯗꯣꯔꯤꯁꯦ ꯉꯁꯤ ꯋꯥꯈꯜ ꯈꯟꯕꯗꯨ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯉꯁꯥꯏ ꯍꯥꯏꯈ꯭ರೆ ꯋꯥꯈꯜ ꯈꯟꯕꯗꯨ ꯅꯠꯇꯦ ꯃꯦꯗꯤꯇꯦꯠ ꯍꯥꯏꯕꯁꯦ ꯃꯦꯗꯤꯇꯦꯠ ꯍꯥꯏꯕꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯞꯅ ꯉꯥꯡꯕ ꯅꯥꯍꯦꯕ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯉꯥꯡꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯆꯤꯟꯅ ꯉꯥꯡꯊꯣꯛꯆꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯅꯪꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯅꯨꯃꯤꯠ khuding kay haibdo nang pagadabani haibdo chindagi lapthokanu haineba aduna numit khuding aikoi ahing nungthil ani mak ishorgi wahaise aikoi meditate tawjasi maramdi aikoi anno aribu walem da hairamba adugam laba mai pakpagi nakoi mai pakani haibdo anno walem da laikhraba aikoi di hendok thoidongna adugi ishorgi borna adugum laba nongum na chuthaba punsido soidana na hak ugani haibasini base aina haibana te ko ishorgi wahaina haibani aina pangai da haijan musu nati ko adu isnau sing aikoi ngasidi mai pak butu krai dili aikoi khangi ngasidi aduna aikoi numin nungti khudingi ishorgi wahai
इसिंगुमलबा सेंग इसिंगुमलबा वाइसिना नुमित खुदिंग एकोइ चामथोकचसी सेंगथोकचसी फत्तबा सेंगदबा अदुगुमला पुंगिंग वाखल मयाम सिंग मेंग नायंग सुमदबा अदुगा एकोइदा खलोइदबा अमोटपा मयाम सिंग वाखलोन मयाम सिंग से कुरान चिंथीगी अदुगुमलबा अमोटपा वाखलोन मयाम सिंग से फत्तबा मेंग नायंगी मयाम पुनमक से एकोइ ईश्वरगी वाइसिना नुमित नुंति खुदिंगी नापल सिंग से नक्चाउ थेपा सिंग से लोइ चामथोकसे आमेन अदुइ तारगदी मसी एकोइगी पुंसीदा कयाय अदुगुमना तौरिबा मिशक अदुदी मागी पुंसीदो कहे मतमदा तसेंगना ईश्वरगी अदुगुमलबा ईश्वरना पीख्रो मतिगदो लाइना लाइथुंग पाप की मथक्ता लाइनबगी मथक्ता अदुगुमलबा समस्या खुदिमकी मथक्ता मासे पालगा हिंगनेरो अदुगुमलबा ईगलदुना अकनबा नोंगले नुसि लाखपा तारगसु नोंगले नुसितुगी मरक्ता मासे एन्जॉय तौ यारियो अदुगुमलबा नोंगले नुसितो लाखपा मतमददी सेंद्रांग सिंगी मोहम दी लोई चाइबी जानेयो अदुगी यामना साथीबा तमथीबा कुदोंग थीबना यामना अकीबा ओइबजा पुंसीदा नुंगजौगुम चिंगजौगुम हाइताय हे एई पुंसीसे केदोदनो होरेन केयोदनो हेंग एई दोसा तारने अवाबना तारनी हाइबा अदुगुमलबा मयाम अमा लाखपा तारगसु अइखोइना मदुगी प्रॉब्लम सिंदुगी मथक्ता एन्जॉय तौबा ngambagi पुंसीदो नंग ओइगनी हाइसि सोगी वाहिदा नंगना ngaजबा तारगदी अदुनी ईश्वरगी वाही से यामना पावरफुल नि मदो अइखोइ खंगमिनसी अदुना अइखोइ ईश्वरगी वाहीना नुमित नुंगति गुदिंगी अइखोइना चामथोकचरिङै अइखोइगी पुंसी से हराउते आमना अइखोइ थनगनी मदुगी हराउबदु कनानसु नंगोंदगी लौथोकपा ngamloi अइखोइना ईश्वरगी ईश्वरना पामबसी मागी वाहीगी थ्रुदगी अइखोइना बोर फंगजबदो माना पामे अदुने लोइसलपा मतमदा अइना हाइजनिंग ममना यीशु कृष्ण ने करी है कि नोंगमा सुमाइना है कि तलतना मियोबन चारग हिंगलोय अदु ईश्वर की वहाई की मपाना मीने हिंगनी है आमेन करी है वहाई अदुमक सायवलक्तुना अइखोइ की रक्त लैररे अदुना ngasi वहाई है बेसे कनानो वहाई से यीशु ख्रिस्ट मसामनि स्नाउसि अदुना यीशु ख्रिस्ट मसामक से ईश्वर की अदुगम लबा वहाई अदुनी अइखोइना नुमित नुंगति खुदिंगी नादा येक्तना हराउते यामना अइखोइना सुजबा नोमजबा तौजबा खुदिंगमक्ता अइखोइना माइ पाकना अइखोइना हिंगबा याननबगी दमक्तदि ngasi अदुगुमलबा हिंगबगी तल्लोइबा यीशु ख्रिस्ट से अदुगुमला बोरसिंग अदु फंगनबगी दमक्ता हिंगबगी तल्लोइबा यीशु से अइखोइ नुमित नुंगति खुदिंगी मथौताय स्नाउसि दरकार ताय यीशुना कहि हाय अइदी हिंगबगी तल अदुनी हाय अदुना अइखोइगी पुंसीदा यामना ब्लेसिंग ना थल्लगा हिंगनबगी दमक्ता जीसु से नंग अइगी पुंसीदा नुमित नुंगति खुदिंगी दरकार ताय स्नाउसि आमेन अदुना बाइबल अमुकसु कयाय मतमदा नहाक्की वाहीसिंग फंगले अमसुंग अइना मखोय अदु चारे नहाक्की वाहीदी अइंगोंदा अइगी थमोइगी नुंगाइफम अमसुंग हराउफम ओइरे हाइना जेरेमिया चैप्टर 15 की verse 16 दा इदुन लैयो आमेन अदुना नुसीजरबा अइगी सिनाउसा चर्च की सिनाउसा एकोइ सोगी वाही तारि बिसनाउ खुदिंगमक्ता अइना हाइजरिंगदुदी लैखा ताख्रबनि एकोइ मियोबसे अदुगुमलबा असि अना फत्तनुंगदा अदुगुमलबा कुदोंग थीबा अवाबा कयाना मियोबगी पुंसी से नसी नंथरगा लैबनि मसिदगी कनानसु लापथोक्तुना चेनबा यारोय नंग सीबदुदगी नंग लांथोक्तुना नंग चेनबा ngamloi अदुबो अइना हाइजनिंगदुदी अदुगुमलबा फिबम अदुगुमलबा सिचुएशन अदुदगी नहाक ईश्वरगी अफबा मयाम सिंगदा नंगना फंगनबगी दमक्ता माइ पाकपा फंगनबा हाइबा समस्या दुदगी लांथोंनबा अइना मसिदा हाइजनिंगदुदी कयमतमदा बाइबलना कयमतमदा ngasi ईश्वरगी वाही अदुदा अइखोइना लैबा मतमदा अइखोइना माइ पाकपा लाकने अदुना इस्नाउसिंग नहाना ngasi माइ पाकपा पुंसीदो पांबा तारगदी ngasi अइखोइ बाइबल पादुना जीसु ख्रिस्ट से कोई उमिनसी नुंतीगी कोई हिंगबगी उइबा तल अदुगुमबा जीसु ख्रिस्ट से कोई बाइबल से पारगा कोई चामिनर से हाइबा वाफम से थमगा लोइसनबा तौगे तेलपना सोई मफमदा हाइजगे थागचरे प्रभु
Nahakki wahai Prabhu asigi mati importance hoy Nahakki wahai yauduna akhoi maipakpa leite Nahakki wahai yauduna akhoi kaidom chaukhotpa leiroi Nahakki wahai yaudragadi akhoi punsida kudong thiba mai thibna thangani Prabhu adu thagachai Prabhu ibo Nahakki wahai asigi mapana nasi akhoi da mangal akhoi punsida hena phaba chaukhotpa maipakpa punsi sangba Pumnamakto nangi wahi sigi mapana aikone numit khuding haraune hingba jaya basi ngasi khangal le Prabhu aikone khangjaba ngamle Prabhu aduna hena nangi wahi do jiti leijaduna numit khuding nangi wahi pajaduna nangi wahi do meditate tawjaduna Prabhu nanga bibi khraba aduna mai pakpa do aikoi saruk phangjage Prabhu tamina khraba khuding maki mathakta Prabhu ibo nangna thawai sengni mapana thabak tawbi Koi kodi maki tamakta bori masar ibo nahan uhen bi khrese thaji thagachhe Prabhu nahan chingbi begi tamak thagachhe bagaloina Yeshu Christ gi mingda aijabani